Brindagi yumda thomjinkhre hayeng ayuk pung taraganithoi fawbagi manungda sengdoknabagidamag matam thakhre. State asida thokliba irang asigi haurakpa numit me ahumda arambai tengolna torbung gram panchayat maikaida leiba maitei singi yum mai thaki haiba wafam sing taunawjam brindana fongdoklui haibagi wahauda ngasi nungthil pung marirom tanakpada torbungi miyamna yaiskunda leiba brindagi mayumda thomjinkhre khoisaw naraba miyam aduna taunawjam brindabu unaduna sengdokna bahaiduna lakpada mahak mayumda leiramdabadagi yumgi mapanda leiba pochei khara amang ata thoalamki hairi lonana hayeng ayuki pung taraganithoi fawbagi manungda brinda masana miyamda sengdoraktrabadi akanba makhataba khongjungsing sangsilakani haina khangalamki panba yabadi tha sigi seisat taraga mangada torbung united clubsna thangnawjam brindana fongdokiba wafam adugi matangda miyam khangna tha sigi tarateret fawbagi manungda sengdokadabani haina khangankibasu laikhrabani. Manipur ingtappa hanjilakna balengakna wari saba haure aingi wangbada uniform setuna khulai pairaga chaliba singasidagi lepu lengakna yengduna leiraroi haina se minister na fongdokli sahi taraga manga rom asida khul lising amaga chamri rom hengat pa haiba asidi atopa mafum amatada thoklam loi haiduna fongdokli Ain khutta faiduna police ki mathau muhut sinaba honnaganu ain gi ayaba yaudana uniform setuna khulai pairaga lambi lamjawda fongna chaliba asile pu mi amagi yumda hekta sangsinduna wayal bagi thaudang asina kanana piba ayabano aigi maruf haiba leite ain kaina thabak tawrabadi cherak fangani asigumba thong sing asida lenga asina tumina yengduna leiroi Manipur ingtappa hanjilakna bawari saba haure mahirol dagi leminaraklaba aikhoi khudimag amatoina hingminana hotnaminasi haina se minister nongthomam birana fongdokre wafam asi workboard manipur na senduna lilong karampata leiba house complex ta ngasi pangthokiba lilong kendrage sakhot khongthange tongan ba project ureb uyung tamba amadi semba loiraba project sangadana miyamda khusinnabagi thauramda se minister na fongdokhibani Lilong Kendragi Sakot Khongthang Damak se Minister N Birena Lilong Usoipopi Market Yauna Skill Development Amadi Rehabilitation Center Sangwatnaba Urek Uyung Sing Tamki Lanana Workboard Manipurgi Mari Shuba Matholgi Library Hall Ahum Shuba Matholgi Muslim Girl Hostel Guest House Kam Canteen Yauna Lairaba Amadi Orphan Singda Kudong Chaba Pigadaba Lilong Nungaida Saba Sunrise Public School Asina Singba Sing Maikum Hangdoktuna Sangaki Masida natana thorum masigi saruk ama oina miyoi tararomda tongan ba iskingi makhada financial assistance singsu yenthoki thorum aduga mari lenana si minister N Biren hai citizen kudimakna mahsagi phangpham thokpa haksing adu chapchana fanganaba tongan ba khongthang kaya lengak asina paikhatuna lakli khetnaba leitana aikoi kudimak chap manana sakthung phaminnagadabani Behingyang amadi makhel yauna singi mafam kiyada istedasida BJP gi lengak lakpadagi sakhot khongthang kaya paikhatli tokai tanaba hotnaba oiram labadi lengak asina aikhoi tasinaduna amadi punsinana bakaidonungda hotnaram loi lamdam asida mahirol digi hongna lemineraklaba furup kudimak amatoina hingminnana ba hotnaminasi Sahi kuntrarom hena palam balengak singna soiramba sing adugi mahi nangasi aikoina fanglibasi hana leiba khul singda leiba miyei singda lengak na kari suhai kiba leite adubu sahi taraga manga rom da khulli singa maga chamri rom hengat pa haiba simadi atopa mafam amatada thoklam loi Manipur thugaina bachanglakpa miyei singa lengak ka thengnaba lani hauzik Manipur da thokliba lan asi Kuki gisu marakta phabasu yamna lei adubu makhoi busu hauzik phatraba drug mafia sing asina namsinduna thamlibani miyoi lak kuntrarom leiba state asida miyoi lak amaga makhairom drug user oiri masipuna makkannaba popi thaba thingduna umang kokthokpa thingbada lengaki maral asi karino umang wangmang kokthokpana ngasidi aing asagi khalkaiduna December tha asi phawba ingba fawdre Manipur asi asumna tawramba lamdam amanate Mahangna makha taraduna hai Manipur asi India gi constitution gi chana kanglon matung inna leiba state amani maram asina khutta ain paibagum police amadi ain gi authorities singi mathau mohut sinna bahot naganu ain na ayaba piba agency singna taba miyei singa uniform setuna khulai pairaga lambi lamjawda chaliba asi athuba matamda lepkadabani mi amagi yumda sangsinduna
hekta wayel bagi thaudang asina kanana piba ayabano masigumba thawong sing asi kanglu furup singi marakta hen irang thorak naba machak ama oirakani maram masina lengak asina su thawong sing asida tumina yengduna leithok loi chap chaba action lawgani ain kaina thabak tawrabadi aigi maru faiba leite chairak phangani lenana state asida mahuk sagumna ingtappa hanjilaknaba wari saba hore aikhoi khudemak ama toina himinaduna punna hotna minasi haiba wafamsu si minister na thamki amoromda workboard manipur gi chairman md abdul nasir nasu si minister n birena lusing liba lenga asina lilong kendra amadi workboard ki purak liba ahongba sakhot khongthang singthara duna manipur bu mahuksa gi phibamda amuk hanna purak na bo hanabada aikhoi khudemak na thaudang lominase haina phongdokhi Bor keina anina haijungpot numita katkre tha sigi kunda punsile punsamduna nauna yumban bagi lambida khongda gadoriba bor keina anina ngasi makhogi haijungpot numit asida Jenimski blood bank ta dan toukhre bor keina anina lakholeba khongthang asibu Jenimski ms doctor case lokesorna thagat pagalona na pungning thogatkre Jenimski ms doctor case lokesorna hai punsigi anoba lambida khongdaramdai asida bor keina oigadoriba anina mangda lakadaba punsida afaba puraknabagidamok miyam gi darkar oiba ESCP duna miyoi bagi punsi kanabagidamok dan tawriba asi yamna faba miyoi bagi dani haina khalli bor keina ani asigumba miyoi khudimak na magi thabak thorum sing pangthokpa matamda dan tawduna miyoi ba khunai kananabagi pandamasi thamanningi bor oiriba top khonglang khongdagi laistram bibitna hai leibaki oiriba phibam masida asopan yaurakpada sauna mateng pangba ngamdraga su igi mateng kharadang oiriba su pangnabagi wakalonda ngasi mahaki haijingpot numit asida blood donation camp asi pangthokpani mahak ngasiga thana tararak suba pibani hairi amoromda kaina oiribi kongpal nauribam laikai dagi hidam rosni na hai nauna yumban bagi lamda khong thangjilakpaga iroinana lamdam asida hojing mayok nariba awabasing asida mateng kharadang oiriba su pangnabagi damak pibani blood donation camp aduda bor kaina anigi imung manung amadi makhoga naknaba miyoi singsu piki ngamkhai sambal khadabana kamjongda Myanmar refugee sing masing hengalakpani Kamjong district ki Myanmar amasung India gi ngamkhai paringda kilometer chamaga mari rom ngamkhai sambal khadana iho hona leibana haukiba numit kharani asida Myanmar nationalist sing district asida sangsilakpagi masing hengalakpani paw asina haibada Myanmar gi military junta gi mayukta lalhobu sing amadi Myanmar army gi marakta hauze akanba khut thoknariba asina maram oiraduna Myanmar gi lanjenarakpa miyoi leptana Kamjong district ta sangsilaktuna sangjafam lawduna leiri Hauzik district asida lanjanarakpa refugee masing lising mariga chahum humpuga humdoi henkre matamatam gi oiba ipau update singidamag channel asibu miyamna nungsibiduna like comment subscribe tawiramu